ngasi chingselgi mapabong punsiba hospital dagi discharge tawgadaba numitni yahen magi thabak sing ayuktagi hauna magi angang khaidi sinakre yahen yaudaba thabakti belen mahut singadabani ngasi dima belen puraga lakri mamada ningthina pautam numi chingselbu mayumdagi lauraga hospital da adum chatlage haidana belen na loina ta hore ngasi di thabak singdu aduga mana boinawga lakni lakpigi lambida yahendo tumin gari manungda phamni aduga teptuda kainoma kana yengni boinawni tumina leiba hainaba nate velendi yahengi mong matogi matungina wangangi aduba boinawdadi yawdi maya adum higalaga magi dahena tawrido yengdun hari dahen ka yengino yahen mamit ani chuthokta dum khumai project amagini kedore nupida yengbadongna yamuna yengbududa aruba manba yahen do pena kari no iduna lerambani boinawgi waduda tawramba thabakto lushindana teptu khumjinkhri sidani aina bilenga chatke harise dahen aibu yam oktabrane babungna nang kamai loinai boina to yeng babungna loinaba yarba haibse ni do yarban leiriba mayam se ai khaktani babungna sonjarise adani aina yam nga ise babungda nama engonda nama ni nang na tawrise ha babunga dahen gadi mansumana dana ado dahen laptop amta laigena kedawdoiba nangna kari khangdana film yengnabani kaino TV de yengu film yenge harga laptop ti film yengnaba nate dalena hairadi card sat sathorakani boinaw velen di thabak yam aigi thabak adagi ekoi mayam bi thabak tangkhai ma mana purini nang da velenda adu tawe ada tawe haigana sum phagi tawbune ba adu da hen amta ko velen ge ni suri do ama piu hayadana repair torga yan sum han ba pambai wan kai model pamino macbook da hen boinaw nang leurage resida ai gari se thorga chakhrage adu natraga da hen gi de lawrage boinaw lawgera kedogera nangakta tumile yausi yaudore noi che chingsel ngairamani amta gari do nachang na thokse adu da hen ko ba hoi mi boinaw nami to lambi de yung boinaw su hoi ga haira potuda pirak taba harau isai gangangdana gari do thokre nga gai buga chingsel ge yumda yorduna ani do imungda changai chingselna boinaw ubada boinaw nanggoina la bunga sidia hoiche dayen se dong phadoksu wakalse yangan ai ne ekta puraban chingsel suno I aduga yahenda mo onsilei chapaya na dra coffee mamang takisira tharusi breakfast ar pangai boinaw dadi hanguno takisi dam harakani dayen as othok wangangi bo chumdena dra sana law thenkrani nang poche kaudrbo kaudre yarni ahumdo yumadudagi thokminari gate yorokpada boinawdi gari mamai leithokna bo khonagri chingsala gate to solun sinaba tawri yahensu muni yengi tawri do lakpaki lambidani office matamoibagi gari do khara khajik chili traffic to da panduna leringai road divider do da thariba lai singduga moigi gari duga kahena naksinagre gari dudagi makutuna leisingdo lamlaga hetpa phanglani chingsela maningi situdagi saliba lerang singduda thawai tana yengjabado mamangda famliba yahena mirror dagi hek ururi gari wakhaldano nupado makutuna gari gi thongnawdudagi lamlaga piktak tawba angangwa machudugi leiyama khak heklaga maningda famliba chingselda onsilaga piri chingsel da ata leidu salak sali aduga hiu hai bisinatara pamdi natroda pami so haidana ani dugi wadada boinaw to nungmi ses romance mai ni akoi da yenoi gentleman singaban traffic mark sida yahin kumakti hanna foba yengakti chingsel do mangak to hape leitharaga yahin do boinaw na hai ki wadada sauri rahina amutang yengjari mapa hek chanana tanjadu daso yahena mirror dudagi uthokre
चिंसल खंक्रे खंगना मसादो चथोई तोइन उनरब सक्तमनी हंजन हंजन मिचाना खरबनी अदुबो असो हुरान नुंसिनी येंगबा चिंसलगी सिगी मिटिंगसे याहेन मथमोय पुबा ngamde ngasina han manate yaukre mamangda mamit aniduna makoktu chepthana aduk tatu yenglakhiba nupa maso wa ma hairaktre boinaudi sengna nokningba khangjalabani yahengi miwasu taningdabanina ma mitham anidi choithokte yahendo miradu da mugi yengudri ningsinglei numitsiga chapmanana magi thamoy yongna phawkiba mitingdo flashback yahendo ngasidi mama mapa bungda inthina hairamlaga ithilbo amukta unaruge hairamlaga haibu indaba onduna mayumdagi thorakle machanupasi jehi mapung pharaba pakhangni kyam kuina mamana phazan punsan thamba ngamba nate mapung marai phare masagi responsibilities namak puduna thabakni yomlagi hingliba machani velen ga chatko haina yam kanna de haiwi adubu thabaktuna yadada ngasiso mama thanta gari du thauduna thorakni langathilgi thingel lekai pukriya jobo mapandudagi khajik sathoklaga pung 13 mukta abada yahendo hana gumna leirani amuk phamdana tumi leithoktre masigi lekai sida kuina leibuse khoktak charbani ngasidi gari du fo magi purokte iman manaba gari do singna ma thawningdri lekai sida aduna ithilda hana haikibagi matungina manupi sida call amutang tawi ring ahan bada parakte anirak suba tawuta da paraklaga tahata hari nanga ngai bibe agira ayasida thabak loishilamo hairakre kamai tawni yani adum taw ngan sungalidana nang ngarangdagi haibado ai matam chana loisinabadi honaba akhoi ni ne se asumna dum tawi thaina dagi adun ai pharak hekta tabani hoise kishu kaide phone se thamora nang taw doida taw aduga ai pukri mapan dagi khara chathogalai adu doina lawgo hoi thamkrage adum gari manung da phamaga lerum khro ai nang amuk thiba tankhre hoi law ai dum leramage si hariga ani do phone thamnakre pungkai phana de ngai de yahendo nga thaduna mamidani du ushelaga phamlaga lerambani mirror du da ithilna makut thilakpatuda yahen mamit khangbang panglai aduga nakangi thongdo hangdok piraga ithilbo gari du ka hale ai asipau lakpada isase pakhatpani kraida no chakro gaida chasaino khangde asidadi leiba yaroidamni nang masa khangdaba mi leramgadaba manre sakka khara phajaba sida yengga lerazala siharga gari do start tawduna thawba hokre nang tumaga leramido tumsi pharakta boibra natida sum mit nga ushilamani nang nasu gari manungda adum leramo haidada ado nang nasadi kisa tawda boibra tawdre yam phare nang jakti jarabo charakte kaigino pungamada chaboibani chak ngasai hotel gi khara thongambadudi ninena loina yonkre aduna nangaktre yahendo ithilda muni yengi kadaida no chalosira kaida oibino adum aina pubuda lakpa yagdo natro ai kidaba natro nang mukri oidena kigira kibide phare nanga pothagi su potharo ai gari di tapna sum thogi ko potharo ai butu moharga nana garaida pugi tawbno haima nang mukaida pudurigi sumwani na habani ithilda makha taraktre lambi du naga phajabane mapanga kuina thoraktabagi yengbada mamit thumkhre aduna mamit ani do lambi gi nakana kana duda adum yengduna laikre pung amo mukti fade yahene ithilbo puduna lakpado gate mamang duda gari du khambaga gate da lermiba angang amana gate hangduri ithil ingangakna kaida oibro nang nei pura puse akhuyumni ithil do ipa pakana gari gi thungdo hangdoklaga kumthaki ge tawbaga yaina magi kudang do ta phakri kaida chatkaino ai ngamoi asida nangai bu kri gi purakpano mi meyam lebi yumni ima sulai pabung sulai ai angang kai sulai kanamtana nangonda kishu tawri adu werasu ai tankre ai bu meyam sine kari haina khangadra yam taw ngambi mankrani
Ho nang khangdaba mi yaudi aigi imungsida aingondagi hauraga imungsida leiriba mi khudimak minungsina yombani ithil ai kesu ehenba hairoi adumaina pakhatba mong tawgun nangbusida namhaduna purakpani khanganu se kumuko gari gi thongdo mana hangdokpiraga maso driver seat dudagi kumthagiduna ithilgi thongdo pairaga kumo haina mamitun ingitawi ithilso kithikirum tawna tamna kumtharaklaga lairiba akoibadu yingi building floor third na sabani nakanduda ingkholdawna tawba apakpu jaga amasu thamli sangwoidudagi khara haidokpa jagaduda basketball sanaba moina basketball court amasu leiri moi ahum mari sanaduna leibado ithil ui yahena ithilbo imungda pusanbirei aduga mama bu kaujai ima tabro laizuda manang nangna leirambagi amuk kaubada tahata jenthorei hau hen lai imhala wahida volutionre muchanupana nupi amaga yumadudagi changakpaga leiriba dining room aduda lieptuna leirambado laizuna ui ima ithilni hen tahoibro nanga tawrisibo mapandagi imaubu aina loksinbigadabani hoi mai hairamdana yumsida ithilbu makongdagi mokok phawba yengli phanek atia machugi ama seli furit khudanga kakpi angoba machugi ama litli masamdo isang sangna nakanamada bindi londuna thadai asugyamna chinglemna phajaba nupi ama laizana phaw ukhidri machanupa sina nungsiroidabagi maram leiti yengbada asugyamna mithanan bangamba saktamdo laiza mamit kupta yengi yahendo mamagi matawduda mamagi nakta jangsilaga ima noi chak charbo laiza sumit yengdo machanupada thamlaga aiga napabunga jare angang khaidi amata chadrine ngasaidagi sanari lushilo haiba yaba kawba leiti belen laaga punna jarage haine belen huzi phawa laktribo laktrine ngahak watkini hari imana call tawbada phare adudi ithilse chak charakribani imaga tawraga tapijabigera bema nangbu ithil kawbro hoi ithil kawbani sese lao sida phomulause imagane wari sasi ithilso ikoina sofa da phamthai laizagi ithilka ama phamine yahena mangondagi khara khajik chathoga phami isabu kari lamdagi no khangna hanglibani wari sabada ikoidana bahaidana ima ai langa thildagi oibani imagi mapa moiba nangdai hena tammi nanga ninega lei haidana sumro hoi imasu aiga leikre o isabu chahi kya surage handak kunmanga changa poiba haima angang ni dana yamna ado nangbu kari insang saninge yakhrani ma kaise dobigano ayumda horen adum chakhrage laizado ngasi kak thingnaba nupi macha sida pangnungda nungsikre yahen mamagi ithilgana sanari bawari tuda yausaludri pocketagi magi phone lakthoraklaga call do kanada nomada tawge haidana tawbuka phone dana manakong tuda thamdana mamaidu nongkhalakpada room adugi thongdudagi chingselna makuk machet amali thoraktuna yengakpadu ubada yahen ngange tormuwado chablepkhre ngasaidagi bab oirudabani laizana sutamde chingsel laktuna leiri haiba yahendo ingangakna tamna kauri sana yahenna mingdo korpaga chingsel makokto fatleshin dana leikhe laizai papa kana haima ija sana lakpani ni hen ngasaidagi nang lakpangairin nanga kadai dano machani haina bro yahen pairamba phone do sathamkraga mama da onsilei ima ithilse leiminaramo ai baboy rudri pairam liba phone du fau thanamlaga chingsel bu kauduna lai ithil su ingangakna yahenda yengduna lehui present day numituda yengkiba miding dumakni chingsel ngasi mangonda chepthaduna yenglakpado boinawlo gari do break khangpa phabada yahen wakhalai boinaw kari gari khutongnu me dahen soibani atu asigi huisinani sana changasira boinawna gari se mamai lethok charmani ani do changminari boinawdi lehori
ꯇꯧꯒꯗꯕ ꯂꯣꯏꯁꯤꯟꯒꯗꯕ ꯗꯤꯆꯥꯔꯖꯀꯤ ꯀꯩꯒꯤ ꯌꯥꯍꯦꯟꯅ ꯂꯣꯏꯅ ꯆꯦꯜꯂꯤ ꯕꯣꯏꯅꯥꯎ ꯌꯥꯍꯦꯟ ꯑꯅꯤꯅ ꯇꯧꯔꯒ ꯃꯄꯥꯕꯨꯡꯁꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ ꯆꯤꯡꯁꯦꯜ ꯃꯄꯥꯕꯨꯡꯕꯨ ꯃꯥꯒꯤ ꯔꯨꯝꯗ ꯄꯣꯊꯥꯂꯝꯃꯒ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯆꯈꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯤꯉꯩ ꯌꯥꯍꯦꯟꯅ ꯀꯧꯔꯤ ꯁꯅꯥ ꯆꯤꯡꯁꯦꯜ ꯈꯨꯝꯃꯛꯇꯦ ꯉꯁꯥꯏ ꯌꯥꯍꯦꯟꯅ ꯂꯩ ꯑꯃ ꯄꯤꯈꯤꯕꯗꯨꯒꯤ ꯆꯤꯡꯁꯦꯜꯗꯣ ꯌꯥꯍꯦꯟꯗ ꯋꯥ ꯑꯃ ꯉꯥꯡꯂꯛꯇ꯭ꯔꯤꯕꯅꯤ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯦ ꯏꯄꯩ ꯏꯄꯩꯕ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯌꯥꯍꯦꯟꯅ ꯁꯅꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯑꯗꯨꯐꯥꯎ ꯀꯩꯝꯇ ꯈꯨꯝꯃꯛꯇꯕꯗꯨꯗ ꯆꯤꯡꯁꯦꯜꯅ ꯄꯥꯏꯔꯝꯕ ꯄꯣꯠꯆꯩꯗꯨ ꯃꯨꯜꯂꯒ ꯌꯥꯍꯦꯟ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯄꯤꯗꯨꯗ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯁꯦ ꯆꯤꯡꯁꯦꯜꯁꯨ ꯐꯅ ꯀꯟꯅ ꯋꯥ ꯉꯥꯡꯗꯅꯕ ꯍꯣꯠꯅꯕꯅꯤ ꯌꯥꯍꯦꯟꯅ ꯍꯦꯛ ꯃꯤꯠꯆꯥꯟꯅꯔꯒ ꯂꯩꯔꯕꯗꯨꯗ ꯃꯁꯥꯗꯣ ꯈꯔ ꯍꯟꯗꯣꯔꯛꯂꯒ ꯍꯥꯏꯔꯤ ꯀꯩꯗꯧꯔꯒꯦ ꯁꯥꯎꯔꯤꯗꯣ ꯃꯔꯝ ꯍꯥꯏꯔꯛꯑꯣ ꯑꯕꯨꯡꯆꯥ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯄꯪꯁꯥꯎꯗ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯁꯨꯝ ꯁꯥꯎꯗꯅ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯄꯩꯔꯒ ꯂꯩꯔꯤꯗꯣ ꯁꯥꯎꯗꯦ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤꯒꯦ ꯇꯧꯏ ꯌꯥꯍꯦꯟꯗꯣ ꯅꯨꯄꯤꯁꯤꯅ ꯉꯝꯗꯗꯤ ꯉꯝꯃꯜꯂꯔꯣꯏ ꯈꯜꯂꯒ ꯆꯤꯡꯁꯦꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ ꯅꯌꯨꯝꯅꯦꯅ ꯑꯩꯅꯒ ꯂꯦꯝ ꯊꯥꯗꯣꯛꯅꯗꯦ ꯁꯠ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯕꯣꯏꯅꯥꯎ ꯆꯪꯉꯗꯤ ꯋꯥꯊꯤ ꯉꯥꯡꯂꯛꯀꯅꯤꯕꯨ ꯋꯥꯊꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯆꯠꯈꯤꯕ ꯀꯩꯗꯧꯒꯦꯅ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯁꯥꯎꯔꯤꯅ ꯇꯧꯔꯤꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒꯤꯅꯤ ꯑꯩꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯑꯕꯨꯡꯆꯥ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯀꯤꯁꯨ ꯇꯧꯗꯦ ꯍꯜꯂꯣ ꯐꯖꯅ ꯅꯪ ꯊꯕꯛꯁꯨ ꯂꯩ ꯍꯥꯏꯗꯣ ꯉꯥꯡꯅꯕꯗꯤ ꯐꯖꯅ ꯋꯥꯕꯖꯥꯠꯅꯤ ꯅꯪꯁꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯀꯣꯟꯅꯁꯨ ꯑꯗꯨꯝ ꯋꯥꯗꯧ ꯀꯩ ꯆꯥꯅꯤꯡꯉꯦ ꯁꯥꯎꯕ ꯐꯅꯕ ꯑꯃ ꯂꯩꯔꯝꯒꯦ ꯌꯥꯔꯅꯤ ꯅꯣꯏ ꯀꯅꯥꯒꯤꯅꯣ ꯂꯩꯔꯨꯔꯣ ꯌꯥꯍꯦꯟꯗꯣ ꯃꯉꯛꯇꯨ ꯅꯣꯟꯗꯔꯛꯂꯒ ꯆꯤꯡꯁꯦꯜꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯂꯩꯔꯤꯆꯣ ꯍꯥꯏꯅꯣ ꯆꯤꯡꯁꯦꯜꯗꯣ ꯍꯟꯗꯛꯇꯤ ꯃꯈꯨꯠꯇꯨꯅ ꯌꯥꯍꯦꯟꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯁꯦꯠ ꯍꯦꯛꯇ ꯊꯥꯔꯛꯏ ꯅꯣꯏ ꯅꯠꯇꯨꯗꯣ ꯑꯗꯨꯒꯤ ꯂꯩꯔꯨꯆꯣ ꯍꯥꯏꯕ ꯀꯣ ꯁꯤꯃꯈꯛ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯌꯥꯍꯦꯟꯗꯣ ꯈꯥꯝꯕꯒ ꯅꯪꯍꯧꯗꯦ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯆꯤꯡꯁꯦꯜꯕꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯃꯥꯁꯨ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯒꯥꯔꯤꯗ ꯀꯥꯈꯠꯄꯒ ꯕꯣꯏꯅꯥꯎꯅ ꯅꯍꯦꯟ ꯍꯜꯂꯁꯤꯔꯥ ꯍꯜꯂꯁꯤ ꯁ꯭ꯀꯨꯜꯗ ꯑꯝꯇ ꯆꯪꯉꯨꯁꯤ ꯅꯍꯦꯟ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗꯪ ꯆꯠꯂꯨꯁꯤꯔꯥ ꯌꯥꯍꯦꯟ ꯁꯤꯠ ꯕꯦꯜꯗꯣ ꯐꯖꯅ ꯍꯪꯉꯛꯏ ꯀꯩꯗꯧꯔꯦ ꯏꯃꯥ ꯍꯣꯏ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯗꯥꯂꯦꯟꯗꯣ ꯑꯝꯇ ꯎꯅꯔꯨꯁꯤ ꯀꯩꯅꯣ ꯕꯣꯏꯅꯥꯎ ꯕꯤꯂꯦꯟ ꯀꯥꯏ ꯂꯩ ꯍꯥꯏꯅꯣ ꯗꯥꯂꯦꯟꯗꯣ ꯐꯥꯝꯗꯩ ꯍꯜꯂꯛꯄꯗ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯩ ꯍꯥꯏꯌꯦ ꯗꯥꯊꯣꯏꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯀꯩꯅꯣ ꯃꯊꯟꯇ ꯆꯠꯈ꯭ꯔꯤꯕꯣ ꯃꯥ ꯉꯁꯥꯏ ꯊꯣꯏꯕꯒ ꯄꯥꯈꯤꯗꯥꯏꯅꯦ ꯃꯥ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯤ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯅꯦ ꯀꯩꯒꯤꯅꯣ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯩꯗꯣ ꯌꯥꯔꯦ ꯒꯥꯔꯤꯗꯣ ꯊꯨꯅ ꯊꯧ ꯍꯣꯏ ꯗꯥꯍꯦꯟ ꯕꯣꯏꯅꯥꯎꯗꯣ ꯒꯥꯔꯤꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔ ꯀꯜꯂꯞ ꯊꯧꯗꯨꯅ ꯂꯥꯛꯏ ꯌꯥꯍꯦꯟ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯆꯤꯡꯁꯦꯜꯗ ꯀꯣꯜ ꯇꯧꯏ ꯄꯥꯏꯔꯛꯇꯦ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯁꯅꯨ ꯈꯟꯅ ꯃꯥ ꯑꯅꯤꯔꯛ ꯁꯨꯅ ꯇꯧꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯐꯥꯎ ꯄꯟꯊꯗꯅ ꯑꯅꯤꯗꯣ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯦ